Wildlife Protection Act 1972 ge Schedule 1 da chaliba Kharsha Hatpada Chennaba nupa ama Nongmei ka Konana Fagatkhre pau asina hai Bishnupur Forest Division na akaknaba pau ama fangbadagi ngasi ayuk puk 8 lop tabada division asigi manung chanba isoki Jawal lamjau dagi Kharsha Hatpada Chennaba Miwoi adu Fagatkibani Faraba Miwoi adudi Moirang Mayum Nasir Khan chahi 38 apokpa tomba kawi mahak Wangoi Police Station ki manung chanba pau bitek mayai lekai dagini mangondagi Kharsha Hatpada Sejinaba single barrel ama kapa yariba maru ahum amadi paisa oina rupa 2,000 fangba ngamki hairi Hiramasigi matangda Bishnupur Forest Division ge DFO Dr. Rebika Soibum Chanuna paumi singda phongdorakpada Loktak Pat manungda sa hatpani chingnaba mioi khara sa singna Chaktariba mafam singda Nongmei ka Konana Changkhre haiba akaknaba pau ama fangbadagi Bishnupur Police ke Additional SP LO Satyam Takhelambam Taubul da laiba BDF amadi Imphal West ke Additional SP LO Bisorjit Moirang Mayumda pau piraba matung mayang Imphal Taubul amadi Yamgoi Karong lomdagi khulai paiba police singna koisilaba tungda sa hatpa mioi adu fagatkibani Rebika na makhata na hai Wildlife Protection Act 1972 ge schedule gi manung channa leiba Loktak Pata Chaktariba sa sing hatanaba petrol toina chatli adubu kanagumbana luana sa hatlaga chaba amadi hatlaga yonthokuna senda lambi oina chatharakpagi pau tabadagi Divisional Forest Office Bishnupur ge staff sing mikup nahum singna leiri ngasi sadan banupa ama faba ngamliba asi praja miyamna Forest Department ta support tawbadagini phara banupa asina Kharsha laba ama Nongmei na ahanba kapada palaba matungda chenkhibadagi anirak suboina kapada Kharsha laba asi sibani haiki lamdam asida leiriba praja singna Loktak Pata leiriba sangai Kharsha lamok amadi mapaldagi chaktaba lagliba uchek sing kanminasi biodiversity ngakna thambada achouba thodang lawminasi hairaduna aina yadaba sa hatpasing amata lemna tharoi haiki hoi na leire na harga koina sangin jaba matam jida moi khara amadi sport sidagi flit tawgare hoji khoi gi khutta amase khoi phajare do mang ondagi makhata ba khoi expert rule khoi makhata ba khoi gi thabak sim lokhatlaga khoi mabu expert act ain ki oiba chap chaba punishment do yawnana ba mi mayam da suna susigumba sanga wildlife hatpe ate haba sigi lesson amatang khoi punna tuminana ba khoi kino tawjage akoi gi jawalam jaw se sida Kharsha se yamna masing yamna leire akhoi toina survey satli regular patrolling satli drone survey tawbasida akhoi toina every survey khudingi Kharsha se dum chin na leibase dum oi aduga sigi mafam sida poaching tawbagi akhoida mamang da su tang kaya da khoi information phanga dum leire mamang gi September tha akhoi yam toina even additional SP Imha Bishampur ma yaungna akhoi field da satna khoi patrolling satli gi khoi kupna sena dana dum lakpani asi aduna khoina asi se tanja to khoida moi mayam thinga ma bo apprehend tawai tanja to madi khoi sumaina phange jawalam jaw gi mafam sida Kharsha se magi habitat se amna pixelakpa string tawsalakpa mafam asida ngagi farm mayam ama leisalakpa siga maram oiraga sangai Kharsha leiriba singsida magi leibam sida big challenge am leirakpagum sumaina tawbagi khoina amakha thingnajai khoi hog deer kai common name da ko sigi gi Kharsha se locally khoina kauriba Kharsha se masi masis wildlife protection eki makhada schedule 1 animal ni magi protection je highest no ni eksi makhada leiriba se aduga magi status se khoi nangasi amata ngairaba manipur da phangba prithvi gi mafam atai da phangda ba haina riba sangai siga magi conservation status se chamana ba sa mani adu sigumba sa singse khoina maita leitana phaduna sa thokpa hantaw thokpa sigumba se khoi laibak thibani sigumba se aina yade habado praja miyam da so khoi message matham janingi